ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯁꯨꯝ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯆꯠꯂꯒꯦ꯫ ꯏꯃꯥꯅ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯌꯥꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯍꯥꯏꯕꯁꯤ ꯄꯥꯡꯒꯜ ꯆꯪꯂꯤꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯗꯨꯕꯨ ꯅꯈ꯭ꯋꯥꯡꯁꯨ ꯌꯥꯎꯗꯕ ꯅꯪꯅ ꯀꯔꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯑꯩꯅ ꯊꯣꯛꯄ ꯆꯠꯀꯅꯤ"꯫ ꯃꯥꯃꯁꯤꯡꯗ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯔꯨꯆꯣ꯫ ꯑꯁꯨꯝꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯔꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅꯁꯨ ꯌꯥꯔꯗꯨꯅ, "ꯐꯔꯦ ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯃꯥꯃꯁꯤꯡꯗ ꯍꯥꯏꯗꯨꯅꯗꯤ ꯃꯌꯦꯡꯂꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯃꯁꯤꯡꯒꯤ ꯌꯨꯝꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯃꯥꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ, "ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯅꯈꯣꯏꯒꯤ ꯅꯅꯥꯌꯥꯅꯨꯄꯥ ꯑꯗꯨ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯍꯥꯛꯁꯨ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯆꯠꯀꯦ ꯍꯥꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯈꯔ ꯄꯨꯕꯤꯌꯨ" ꯍꯥꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯃꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯃꯈ꯭ꯋꯥꯡꯁꯨ ꯌꯥꯎꯗꯕ ꯃꯥꯅ ꯀꯔꯝꯅ ꯑꯗꯨꯛ ꯄꯥꯡꯒꯜ ꯆꯪꯈ꯭ꯔꯕ ꯊꯕꯛ ꯑꯗꯨꯕꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯌꯥꯔꯣꯏꯗ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯕꯨꯡꯁꯤꯡ ꯑꯁꯤꯗ, "ꯑꯩꯅꯁꯨ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯖꯅꯕ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯃꯥꯃꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯆꯥ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯆꯠꯅꯕ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯠꯅꯕ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯃꯁꯤꯡ ꯑꯃꯗꯤ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯈꯨꯜ ꯑꯃ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯍꯤ ꯑꯗꯨ ꯇꯨꯔꯦꯟꯒꯤ ꯈꯨꯗꯥ ꯑꯃꯗ ꯊꯝꯂꯝꯂꯕ ꯃꯇꯨꯡꯅꯤ꯫ ꯃꯥꯃꯁꯤꯡ ꯑꯁꯤꯗꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯌꯣꯜꯂꯨꯈꯤꯒꯦ, ꯑꯗꯨꯒ "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯍꯤ ꯑꯁꯤ ꯁꯪꯉꯝꯃꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯃꯁꯤꯡ ꯑꯗꯨꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗ ꯀꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤ ꯑꯗꯨꯕꯨ ꯁꯪꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯤ ꯑꯗꯨꯗ ꯆꯥꯎꯔꯕ ꯂꯥꯏꯔꯦꯜ ꯑꯃꯅ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯪꯂꯤꯕ ꯍꯤ ꯑꯗꯨꯕꯨ ꯁꯤꯈꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯗꯨꯝꯅ ꯇꯧꯗꯅꯕ ꯂꯥꯏꯔꯦꯜ ꯑꯁꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯁꯤꯠꯇ꯭ꯔꯗꯨꯅ ꯍꯟꯅ ꯍꯟꯅ ꯆꯤꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ, "ꯐꯩ, ꯅꯍꯥꯛ ꯈꯪꯒꯅꯤ"꯫ ꯍꯥꯏꯔꯝꯂꯒ ꯐꯟ ꯐꯟ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯜ ꯑꯗꯨꯒꯤ ꯈꯣꯏꯗꯧꯗ ꯌꯥꯝꯅ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯦꯜ ꯑꯗꯨ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯛꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯃꯛ ꯆꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯦꯜ ꯑꯗꯨꯅ, "ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯌꯥꯏ ꯑꯃꯕꯨ ꯄꯤꯕꯤꯔꯒꯦ꯫ ꯍꯥꯏꯔꯤꯕ ꯌꯥꯏ ꯑꯁꯤ ꯊꯣꯛꯎꯗ ꯍꯥꯏꯕꯗ ꯊꯣꯛꯄ ꯌꯥꯏꯅꯤ꯫ ꯃꯁꯤ ꯄꯤꯔꯒ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯌꯥꯔꯒꯦ" ꯍꯥꯏꯗꯨꯅ ꯌꯥꯏ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯔꯦꯜ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯍꯤ ꯑꯗꯨꯒꯤ ꯍꯤꯔꯨꯕꯥꯛꯇ ꯐꯝꯂꯒ ꯌꯥꯏ ꯑꯗꯨꯕꯨ ꯃꯌꯥꯅ ꯎꯝꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫
ꯃꯁꯤꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯃꯁꯤꯡ ꯑꯗꯨ ꯄꯣꯠ ꯌꯣꯟꯕ ꯂꯣꯏꯔꯗꯨꯅ ꯍꯤꯊꯥꯡꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯤꯊꯥꯡꯐꯝ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗꯤ ꯍꯤ ꯑꯗꯨꯒꯤ ꯍꯤꯕꯥꯜ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯈꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯠꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯃꯥꯃꯁꯤꯡ ꯑꯗꯨꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯁꯤꯗ ꯀꯅꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯃꯨꯔꯕꯗꯤ ꯃꯥꯅ ꯎꯝꯂꯤꯕ ꯌꯥꯏ ꯑꯗꯨ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯃꯥꯃꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥ ꯍꯪꯂꯒ ꯈꯨꯝꯗ꯭ꯔꯤꯕꯗꯨ ꯍꯤꯕꯥꯜ ꯑꯁꯤ ꯅꯪꯅ ꯁꯤꯈꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯁꯤꯡ ꯏꯌꯥꯏꯗ ꯂꯥꯛꯇꯨꯅ ꯂꯪꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯅꯤ ꯃꯥꯃꯁꯤꯡ ꯑꯗꯨ ꯍꯤ ꯑꯗꯨꯕꯨ ꯍꯣꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯁꯤꯡ ꯏꯔꯣꯟꯅꯨꯡ ꯑꯁꯤꯗ ꯁꯤꯜꯂ ꯁꯤꯜꯂꯒ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯄꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯏꯔꯨꯖꯐꯝ ꯍꯤꯇꯦꯟ ꯑꯁꯤꯗ ꯐꯥꯎꯒꯠꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯃꯅꯥꯏ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯏꯔꯨꯖꯐꯝꯗ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯎꯖꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯐꯖꯕꯗ ꯉꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯏꯁꯤꯡ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯇꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯕꯨꯡꯁꯤꯡꯗ ꯃꯆꯥꯅꯨꯄꯥ ꯌꯥꯎꯔꯛꯇꯕ ꯑꯁꯤꯗ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯃꯁꯤꯡ ꯑꯗꯨꯅ ꯊꯤꯅ ꯆꯩꯗꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯏꯔꯣꯟꯅꯨꯡꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯃꯃꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯔꯤ꯫ ꯃꯁꯤꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯍꯌꯦꯡꯗꯤ ꯅꯍꯥꯛꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯈꯔ ꯍꯥꯏꯕꯤꯔꯨꯆꯣ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯃꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯆꯠꯅꯤꯡꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯄꯤꯅꯕꯤꯌꯨ, ꯏꯃꯧ ꯑꯣꯏꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯀꯔꯤ ꯍꯥꯏꯕ? ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯃꯧ ꯑꯣꯏꯖꯒꯦ ꯀꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤ꯫ ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯏꯟꯊꯣꯛꯈꯣ, ꯃꯁꯛ ꯑꯁꯦ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯃꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯕꯨ ꯃꯉꯛ ꯁꯝꯗꯣ ꯂꯥꯛ ꯂꯥꯛꯇꯨꯅ ꯏꯟꯗꯨꯅ ꯇꯥꯟꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯗ ꯀꯔꯝ ꯇꯧꯔꯦ ꯏꯃꯥ, ꯌꯥꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯀꯗꯥꯏꯗꯒꯤ ꯌꯥꯔꯛꯄꯅꯣ, ꯉꯛꯁꯝ ꯂꯥꯛꯇꯨꯅ ꯏꯟꯗꯨꯅ ꯇꯥꯜꯂꯛꯏ ꯍꯥꯏꯅ ꯀꯞꯇꯨꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯗꯪꯒ ꯆꯠꯄꯤꯔꯨꯆꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯔꯕꯅꯤ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯗ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯑꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯆꯠꯄꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯗꯣ ꯍꯟꯗꯛ ꯃꯨꯛꯀꯁꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ꯫
ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯃꯥꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧꯅ "ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤꯅꯣ? ꯅꯪꯃꯨꯛ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯍꯩ ꯀꯅꯥ ꯀꯅꯥ ꯂꯩ, ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤ ꯃꯉꯛ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯒꯤ ꯃꯉꯛꯇ ꯌꯦꯇꯨꯝ 10 ꯌꯥꯟꯁꯤꯟꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯆꯠꯍꯟꯈꯣ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯁꯨ "ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯨꯈ꯭ꯔꯥꯕꯤ, ꯅꯪꯒꯨꯝꯕꯅꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯑꯁꯥ ꯇꯧꯖꯕꯒꯁꯨ ꯁꯥꯔꯤ, ꯑꯗꯨꯁꯨ ꯅꯆꯥ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯑꯗꯨꯒꯤ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ"꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯂꯨꯝꯕꯗꯒꯤ ꯂꯨꯝꯂꯕ ꯌꯦꯇꯨꯝ 10 ꯌꯥꯟꯁꯤꯟꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯆꯠꯍꯟꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯌꯦꯇꯨꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯒ ꯃꯌꯨꯝꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯋꯥꯕꯅ ꯁꯥꯗꯣꯛ ꯊꯨꯡꯂꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯅꯥꯍꯦ ꯅꯥꯍꯦꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯅ "ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ ꯏꯃꯥ, ꯌꯥꯔꯛꯂꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ "ꯍꯥꯏ, ꯀꯗꯥꯏꯗꯒꯤ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯣ? ꯌꯥꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯩꯕꯨ ꯉꯛ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯉꯛꯁꯝ ꯑꯁꯤꯗ ꯌꯦꯇꯨꯝ 10 ꯌꯥꯟꯁꯤꯟꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯆꯠꯍꯜꯂꯤꯕꯅꯤ꯫ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯗꯝ ꯇꯥꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ "ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯗꯪꯒ ꯆꯠꯄꯤꯔꯨꯆꯣ. 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯄ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯌꯥꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯅꯝꯗꯨꯅ ꯂꯧꯒꯗꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ "ꯀꯗꯥꯏꯗꯒꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯕ ꯏꯜꯂꯨꯔꯤꯕꯁꯤꯕꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯟꯅ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯅ ꯈꯟꯖꯔꯝꯃꯤ, ꯄꯤꯛꯂꯤꯕ ꯑꯉꯥꯡꯅ ꯋꯥ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯠꯂꯨꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯅꯤꯡꯊꯧꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯟꯗꯛꯇꯤ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯐꯥꯎꯕ ꯁꯅꯥꯒꯤ ꯉꯥꯛꯇ ꯑꯣꯏꯕ, ꯁꯦꯡꯒꯥꯗ ꯍꯥꯞꯄ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯀꯌꯥ, ꯅꯨꯄꯤ 1,000,000ꯅ ꯄꯨꯍꯜꯂꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯂꯕꯗꯤ ꯐꯩ, ꯉꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛ ꯑꯉꯥꯡ ꯑꯣꯜꯍꯟꯒꯗꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯅ "ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ ꯏꯃꯥ"? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯗꯨꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯂꯒ "ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯏꯃꯥ" ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃꯕꯨ ꯎꯖꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯁꯤꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯑꯄꯥꯛꯄ ꯁꯦꯡꯒꯥꯗ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯍꯥꯞꯇꯨꯅ ꯅꯨꯄꯤ 1,000,000ꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯄꯥꯜꯂꯦ꯫ ꯃꯗꯨꯗ ꯅꯣꯡꯃ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯊꯣꯡꯂꯤꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯆꯥꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯣꯏꯕꯤꯔꯅꯨ ꯍꯥꯏꯕꯗꯒꯤꯗꯤ
ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯡ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯣꯟꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫